morning. Ngarang dagi video semba hobane. Alo dukan namas leiba ngarang gi video duga haipet manaba. Aina di akoina changaga pochai leira kanda ai mobile phone leiba khotpa tawganda di kemta problem leiteba. Tawudubu comment di makoina changra kanda yam kaino tawde service phajade de leiba nuaite myam haiba. Sumaina torkoje kehani rivalry dukan myam leine dana adugi makoigi mina sudum taw share duna hekta pangtha thaja su ya deugo ana in no chatlaga video namge na haido video go hamtang kamain to experience no ai isa namtang yenge na khali si dukan je alo yeng kan de du video thaglake ngasi video horse Abemma zu adagi Ngaira zu school ka ba Houre ko school gi homework ka tok thue ko dikya la brush tok thor sila 2023 dagina 24 huzik foxida aina video leping ida changes me amama laigre adu mathang chum video namana maga dum mayam da ai dum hairage aro yo khoi thong naw jege sida lam khunu makon sai la phu mana sai yu la sai yu la mamam cha so em fajaiye Ngaira kanana ke birai no nang samdo kanam pun birai mi misnaro ish mama na pun biraga haijilli na papa mama na taba mama na pangkai haijim ba male na nang khang ba marun mayamo mamam sa siro exercise lo mamam sa siro em hay ye mamam sa je kumote mamam sa je thamo yade ma được rồi bạn đã sau đó nâng cho với sàn để với sàn để với sàn để với sàn để với sàn em hay ghê đã Makoi mafam jing da loi thambira me jingkheng am be ga Ngaira ga zu school Chatpa Houre mi moi school thana me adagi jinglem bi zumai clinic Chatpa Houre aduna clinic da thana me hojikna ai thaba mafam da so ai nang video matang kuina thagaludro matung da hek thagatpaga comment tawbirakwa adagi support tawbirakwa me am do thank you so much brother and sister or mo pang me am do ko makoi na pukning thogatpagi sune ai ngasi amuka video amuka semaga ung thagalai ngasai na hodom ba advertise kido advertise tawba ai small scale business tawjaba mayam je small scale da business tawba mayam je khoi masen support tawnar ga makoi gi advertise tawbi bada khoi da sell khara su moina dum pirei ko mateng oina wana
ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯄꯥꯝꯃꯒꯗꯤ ꯆꯠꯂꯒ ꯃꯈꯣꯏꯗ ꯍꯦꯟꯅ ꯑꯦꯛꯁꯄꯣꯖꯔ ꯐꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯍꯦꯟꯅ ꯂꯥꯛꯅꯕ ꯃꯈꯣꯏꯁꯨ ꯍꯣꯠꯅꯩꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯨꯗꯁꯨ ꯃꯣꯏꯅ ꯁ꯭ꯀꯦꯝꯒꯤ ꯇꯥꯏꯞꯇ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯁꯦ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯊꯣꯛꯄꯒꯤ ꯆꯥꯟꯁꯦꯁꯇꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯇꯧꯕꯇꯕꯨ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯤꯌꯔ ꯇꯧꯈꯤꯕꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯔꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯇꯨꯅꯦꯕ ꯁꯤꯌꯔ ꯇꯧꯈ꯭ꯔꯤꯁꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯤꯅ ꯌꯥꯝꯅ ꯄꯣꯂꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯄ꯭ꯔꯖꯦꯟ ꯇꯧꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯂꯥꯛꯄꯗꯅ ꯇꯥꯊꯤꯇ ꯑꯣꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕꯗꯣ ꯑꯗꯨ ꯗꯨꯀꯥꯟꯗꯣ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯃꯨꯠꯆꯈꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯁꯇꯃꯔꯗ ꯇꯥꯊꯤ ꯇꯧꯔꯒꯗꯤꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯁꯇꯃꯔ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯜꯋꯦꯁ ꯔꯥꯏꯠ ꯀꯁꯇꯃꯔ ꯏꯁ ꯑꯜꯋꯦꯁ ꯔꯥꯏꯠ ꯀꯁꯇꯃꯔꯗꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯍꯥꯏꯅꯩꯅꯤ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯒꯤꯗꯤ ꯑꯗꯨ ꯈꯪꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯨꯠꯆꯈꯤꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯀꯃꯦꯟꯁꯤꯗꯗꯤ ꯀꯅꯥꯅ ꯊꯥꯏꯅꯣ ꯀꯩꯅꯣꯁꯦ ꯈꯪꯗꯕꯅꯤꯅꯀꯣ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯨꯒꯤ ꯀꯝꯄꯤꯇꯤꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯀꯝꯄꯤꯇꯤꯇꯔꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯤ ꯊꯥꯗꯣꯛꯑꯒ ꯗꯨꯀꯥꯟꯗꯣ ꯑꯣꯟꯂꯥꯏꯟꯗ ꯀꯃꯦꯟꯇ ꯃꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯤꯙꯔꯒꯗꯤ ꯃꯤ ꯆꯪꯕ ꯃꯁꯥꯅ ꯇꯟ ꯇꯥꯕꯅꯦ ꯀꯃꯦꯟꯇ ꯃꯌꯥꯝ ꯁꯤꯙꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯅꯦ ꯑꯁꯦꯡꯕꯩꯔꯅꯦ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯗꯥꯎꯠ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯣ ꯇꯧꯔꯒ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯀꯣ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯑꯃꯨꯛꯀ ꯆꯠꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯔꯤꯚ꯭ꯌꯨ ꯑꯃꯒ ꯑꯃꯨꯛ ꯇꯧꯒꯦꯅ ꯈꯜꯂꯤ ꯗꯨꯀꯥꯟꯗꯣ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯁꯨ ꯇꯧꯖꯔꯛꯀꯦ ꯏꯆꯦ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯤꯁꯅ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄ꯭ꯔꯣ? ꯀꯩꯅꯣ ꯑꯗꯨꯕꯣ? ꯀꯩ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄ ꯉꯁꯤꯗꯤ? ꯕꯨꯛꯇ ꯀꯔꯤ ꯏꯌꯣ ꯍꯥꯏꯔꯛꯀꯦꯕ ꯃꯤꯁꯅ? ꯉꯥꯏꯔꯥꯒꯤꯗꯤ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄ꯭ꯔꯣ ꯉꯥꯏꯔꯥ? ꯀꯩ ꯄꯤꯔꯛꯏꯕ ꯉꯥꯏꯔꯥꯒꯤꯗꯤ? ꯃꯤꯁꯅ ꯀꯩ ꯇꯧ ꯍꯥꯏꯔꯛꯀꯦꯕ? ꯕꯨ ꯅꯪ ꯍꯦꯛꯇ ꯆꯤꯆꯦꯅ ꯇꯧꯔꯤꯈꯩ ꯇꯧꯕꯅꯤꯅꯦ. ꯑꯝꯇ ꯅꯣꯛꯊꯣꯔꯛꯑꯣ. 이싱 타이네 에이 양 하이예 고마 암도 구두어드나 따이따이 암도 떡도 미타 암도 또 미타 얌 하이베도 마 하이 따마레나 에마 미는 저래 미타 더로 그래 하이드라 비디오 남전 이제 막 인간가 ꯃꯉꯣꯟꯗꯗꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯕ꯭ꯂꯣꯛ ꯇꯧꯕꯗ ꯃꯥꯏ ꯍꯥꯏꯁꯦ ꯕꯕꯥꯗꯗꯤ ꯅꯨꯡꯁꯤꯕꯤ ꯇꯧꯔꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯤ ꯇꯧꯔꯣ ꯊꯦꯡꯛ ꯌꯨ ꯃꯤꯇꯥ ꯑꯝꯇ ꯇꯧꯔꯣ ꯃꯤꯇꯥ ꯍꯦꯟꯗꯧꯕꯗꯣ ꯍꯩꯇꯔꯦ ꯀꯅꯥꯅꯣꯝ ꯂꯥꯛꯏꯁꯦ 맞아, 그러지 좀 해. 너도 참 해래. 아가 먹지. 너도 봉자라 이사. 그러면 너. 나라기 brightness 이 grapes. 하라 이거가. 아. How brother boy? How ya? Papa 사저기 거. Papa lor기 거. 엄도르게. Rồi ghê. Yaudre da ghê. Sao hay. Ngoan ghê nè. Emma, cái gì không ạ? Cái gì không ạ? Lên. Satu. Cái gì nữa ạ? Ngaira. Papa. Daddy. Mama. Aish. Sisi dia. Semuanya ide ba? Sini set dài. Situ set dài. Straight line. Tu secure ni. Itu cross lah. Clock. Clock. Saya
Em hay ghê. Hu hu hu. Ha ha ha. Ha ha ha. Mr. Dakura. Johnny, yes, Papa. It is sugar, no, Papa. Then you're alright, no, Papa. Open your mouth, ha ha ha. Em hay ghê.